Committee Maikaidegi as a convener Moina Mayamda Yamna Nungaitaba Wafoma Moka Tamzege Madudi Aquina Ngarang Yauhiba Paugi Matungina Akoi Langol Game Bilesta Laiba Akoi relief Game de Laiba Maruina Mori Madi Chosan Pudegi Lakwa Akoi Mayum Makai Tugai Bikraba Mayum Makai May Tabi Kraba Kugi Lalobusina Antoga Lakaba Adum Laba Family Sing Adu Manipur Laiba Sing Adu Mogi Labam Sindana Manipur Sagana Governor na order to kan moi eviction to haiba wafom ma lakpasi akoi delhi da leiba mitai singna yam thina pen do phawduk sei maramdi haiba sosampur amadi leiba akoi gi more dagi laibu singa se yan hanba oina kuki singna attack to ko matamda manipur gi state government state forces amadi assam rifle amadi indian army na makoi bu ngakui hidaba aduga amuksu makoi gi mayu makai singa se taktana bulldozer da thugai kraba lam singa se makoi hanbam su leite sinbi bam su leite adubu makoi alternative oiba mafam ama pibagi mahuta makoi amuk hana sakro haibase akoi ashokoda thum thaksanba aduga wariba mituda exploit tawuni haina akoina lawi aduna governor thoiba podase akoi DMCC na yam kanna condemn tawi haiba wafam si haijaba galoina na order asi khudak takpiu aduga hairiba makoi gi leibam asida adumak lehen bigedawni haiba wafam si ma hasu haijari aduga anisubada akoina hangni wafam di asumna Manipur government na shelter piraga laiba kuki singi oiba akoi shelter da eviction tawagi order laitibra madugi pau leite kayumba madu leitaba taragadi kaidawagi damakta maitai gi victim oiriba sing ase selectively target tawribano haibase masisi maso akoi yam kana hainingi aduga loina na Delhi Maitai Coordinating Committee na hairiba relief camp da laibiriba mayu makai mai thabi khraba ima ise sel maru mapang singidamakta akoi stand tawjeri haibase haiba loina na Kudata governor na mai order se kapiu aduga maitai singda selectively target to bose masi simaga lepiu haiba wafam simasu akoina haijari anisuba wafamda akoi governor rule laba matungda tha ahum sigi manungda valley da amadi hill da akoigi security na operation chathara kanda akoigi aina yadraba illegal weapons mayama phagat pagi pau leiri adubu hojibukta nongma khangdana phariba singase tasengna ayamana valley dagi ayamba oi 90% di aduga singdana maming khatagi oina tawagi mongda lei masiju karigino selectively akoi na maitai da target tawusi lepiu aduga rule of law haibase mafam khudimakta manipugi mafam khudimakta chapchana salai biu haiba wafam sima haijaba golena na peaceful oiba manipur mo oigi haiba taragadi akoina selectively discriminate tawraga imphal khatada maitai khatada target tawagi mong sinadi akoi manipur da peaceful lakpa ngamoi haibase haijaba golena na governor da akoina appeal tawjai rule of law haibase manipur gi mafam khunimakta sana hanbiu haiba wafam sima meyam da appeal tawjari yare